Delhi station Toribe MLA sing summit patra unakre PM Home Minister Party President की appointment लौबीना तक्षलबसु Party General Secretary ओइना उननब खंगलकली बिहार की इलेक्शन लोरब मतुंग नवेंबर की अरोइब सयोल मणिपुर के लेंगाक सेमनब याना लेरी MLA सिंह Home Minister Amit Shah उनदना दिल्ली की इम्फाल दा थोगलोई हाइबगी वरे फाव लौनब लेरी Speaker Saitrapatana Lusingdun Anouba leingak semnba hanigi CM Biren support khre haina social media da viral oirakibadu aran bo waphamni Hawkibun Mikrani Siki Mamangdi Howraduna Manipur gi BJP MLA sing Delhi the station Tautuna Center ki Lusingba sing Unana Bohana duna Anouba popular government CM Nabagidama Sankshilaki with Tauranga Duki Saru Amoina Ngaranumida Pung Tarukta Gitret Power Punga Masuna Delhi Manipur Bawana BJP North East in Sar Summit Patraga BJP gi MLA Kungamangaga Una Krihari Press the Panga Pao Magi Matunina Nungtil Ngalingai Digi Hona Summit Patrabo BJP MLA Singna Bawana Ngaki Tunga Summit Patra Orishia ki Delhi the Tunglaraba Matunda MLA Singa Unaduna Warisaki Warisaba to the BJP MLA Singa Manipur da Anouba leingak semnabagi wapam hawdokpaga loinana North East ki incharge oinasu thaupuriba Summit Patra na maruiba thaudang lawduna Center ki lusingba sing Prime Minister Narendra Modi Union Home Minister Amit Shah Party ki National President JP Nadana singba sing unabagi tanja lawnaba wapam sing pukhatpada BJP North East incharge Summit Patra na ayaba pirakidi Adobo Atubada leingak semnabagi damakta BJP ki National General Secretary Organization BL Santos unana singani haina thajaba pirakhi loinana anirak suba Pia lenga sik makhatana sangthaduna leingak semlagani haibagi thajabasu Summit Patra na MLA singna pikhi Adobo BJP Legislature Party ki lusingba kanabu khanbagi matangda kana amata mot phongdona khidi hari Marasida Delhi station tawduna lairiba masak maming takthokningdaba BJP ki MLA amaga pauksi esiga telephone ko thana wari sanabada hai kumja inglisingani ka kungo humdoi gi me uhumdigi hawduna Manipur mai saktuna miyoi kya gi punsi loikre yum lising kya mang takre amadi miyoi lising humfu gi mathakta lanjena duna relief camp sangja phamlawduna lairi Maikei kudi makta awana tabagi pendrabu khulau kyana lepa asinili masigi mathakta natural calamity oina ising isauna amu awasai thingpiri miyamna Manipur gi irang asi lotion haningduna double engine gi lenga asida sapsaba thapot okhonaba tatna nauri marak sida sahi sigi February da State Minister resign tokraba matungda lamdam asida PR lakre dubu PR lenga sinasu irang asi bu lotion madi ngamdri Mara asida relief camp da lairiba miyam amadi ising isaw ge awaba nanglaba miyamna makhugi work engak ta thangakadabasu makok thongba PR lenga ki official sing na local oibana makoina hainingba wakatningba wafam kya maning tamna phungdokpa ngamdabigi awaba mayunari makoina lamdam sida matam kharagi oina lengak sasan paiba lakpana lamdam sigi irang loisinana ba madi lambi thonggi phibam phatriba kaya si mapung pana yengsanba ngamlo hena miyamna local MLA singi maphamda taksinba lakhibani haina phungdokpuga loinana social media da thagalakpa post amada hanigi minister nongthomam beren speaker Saitrabata abu BJP Legislature Party ki leader oina ba propose tokre haina thagalakhiba du aran mani aduguma wapam amata laiti haina pauksi sigi wari sanabada phongdorakhi ningsingba yabadi pia lenga asi laklabasu Manipur gi rang asi mapung phana loisinba ngamdabadagi BJP gi lairiba MLA sing punsinduna Anouba lenga ma semnabagi dama hanigi minister nongthomam beren speaker thoksam Saitrabata Yomnam Kemsan Thongam Bisorjit Govidas Konthausan singba BJP gi MLA sing Kuki gi MLA yaudana Delhi station tawdun lairibani Pauksi isna thengna phangwa pau gi natungina Delhi station tawdun lairiba MLA sina BJP North East in charge Summit Patra unaraba matungda MLA sina Union Home Minister Amit Shah unadriba phawba Manipur da handana borep na khibasu lairi hari Manipur gi karamba mafam singi oina MLA kunga taruna lengak semna ba honaribano haina Kuki khulai paiba group amana karyamna rakli Say sigi February tarahumdoi da Manipur State Assembly bu suspended animation thamduna ngasi phawo president rule gi makada center na lamdam asibu lengak dibasi lokoktuna mikal pangtoktuna miyamna khanki pamihutsinga siamba popular government mu siamna ba hauji hauji Delhi da leiduna BJP gi MLA singa honari basi Manipur gi karama mafam goina lengak siamna wi gi honari bano haina Kuki Liberation Army led khulun KLA MLA singa karem kathaina da wohangkya Hangti Government of Kuki Land ko banner gi makar Kuki Liberation Army led khurun KLA na thadorak pachiora mada Delhi the station tawduna
अनौब लेंगाक सेमनब होनरिबसी मखोगी लेंगाक नति मखोगी ओइबा प्रॉब्लम अमा नति हैनसु फोंदोरखली चुचामपुरदगी मियोय अमा हेरोइन पाउडर किलोग्राम अमा हेनबग कोनना सिक्योरिटी फोर्स ना फारे पुलिस कंट्रोल रूम दगी ngarang numidang tholakpa sirol amada leba asigi ngamkhai lana illegal drugs sing puthok pusin tawba Ccpur district gi miyoy ama heroin powder kilogram 1.2 ka kona na phare hari sirol sigi matungina pharaba miyoy sigi maming Zamkhampao kawi masagi sai yang khumfuga tere sure Ccpur district ki Gwalkot khuldagi ni hari security force na makpu ngarang district sigi Behiang police station kon maki khulasiga nakna leiba umangi saruk amadigi yamlaba drugs ngasiga kona na phabane hari magna heroin powder singsi tuan sapon cap samada hablaga thamnambane hari pauksi isna phongwa paugi matukina di maki madata police narcotics drug and psychotropic substances NDNPS eki makhada case malakotuna investigation sathaba haure hari gari pukri da tashinbada mari sire mangasokli Uttar Pradesh ki Fatehpur district ngarang kana thauduna lakpa SUV ama pukri ama da tashinbadagi miyoy mari sikre ama sa atopa mangan aruwa phibam da soklaina police na phongdokre police officer ama na phongdokgi matungna thaudu odu ngarang anganbada Fatehpur district ki Barauri toll plaza manakta thokibana hadi mangna ki Kanpur Prayagraj National Highway da kana thauduna lakiba SUV tu lambi digi haidokraga pukri amada tashinbadura miyoy mari kutakta sikhi amasum atopa mangana aruba phibam da soki asokpa singa do ahanba marakna ko hospital amada pukhalaba matung makhata ba layeng gi dama Kanpur da refer tokre haina magna phongdokli official duna haki misi mina nangliba miyoy singa do Kanpur da lohongbagi thorom ama yaururaba matung Prayagraj hanbegi lambi da laibakti thaudok to mayo nakibane thaudok odugi pau phangbadagi police team sing thaudok to phamdura sanction ki amadi mafam dugi miyam gi mateng loinana gari edu pukri du dagi singkhat ki hainasu magna phongdokli angan bayuk sida video sibi yang biriba koding mapu kai khumnar jabaga loinana apa bayuk oiminar se good morning video asi thawina maruina semjar pagi maramdi asi ngarang social media da pauche da Delhi da akoi government ama sem nana bagi popular government ama sem nana bagi pressure to whatsapp discussion to na bakanda opinion share to budi lai adubu kayumba maduda khana ba saina ba ningai sandana badi amata laite adana Nabal kana umana social media da adagi pause da Shyam Kumar gaiga boxing tawna gaiga idi tabada yam ngakna thokpa haitare adumba amata laite hoji akoi MLA kuntaruk laidana BJP gi adum athuba matamda Manipur prajagi interest da government si sembiu haidana pressure tawbudi lai aduna khatana su tawi gani adum positive result lakne na khale punong bu khrom jari punong bu thagachari thank you